Hello friends, aikoina ngasigi episode asida 2022 gi chahi hwrakpa asida middle budget category da leiba 5G yaraba smartphone amakhaki matangda unboxing amadi magi review yengminasigo. Hojik akoi athubada unboxing macha ama yengminasiko. Mazen online Amazon degi lerakpane dising trampanni ko aigi particular model si 8GB RAM da 128 internal oibaduni ko maze aina amuktang di hangto ure moigi silje kai noar khanda fraud kumba kai gumba yaubra na check to buge ko ado atai di kar su yengdri ahambada sida moigi box masa ma yaure box manungda adagi phone do leire makha phone do ni sida leiri je makha da sida CM gi makha da na charger ga charging mariga sida yaure ko magi sigi charging mari sigi type se kainoni ko mogi USB type C haibadune ba USB type A dagina phone da type C da thinjan bodo charger matrok sina 33 watt mogi anoba turbo party dune ba adum thui hai ko yengsi ado magi mari ji smaina tawbani yam kaina sangbuju oide adubu kitang di pau dongna tawe mari ji pikpadi oide ko marije 1 meter di yode adubu under 1 meter di oraga khar di dum sange adum paklangum ma kayum mathakta dum thillaga thamba sugai roi ko sije mathangdana akhoi gi ngasai hangtorokpada yahoba box macha duni ko sigi manungda pin macha sim lokthokna ba ma leire mathang warranty information adagi startup guides leire thagatpa kamai thagat kadgi habdo adai sijina moigi MI gi phone da dum yauna ba transparent cover dune ba sum special oiba kasu yaude thaba khotpa kasu leite ko just normal transparent cover anyway hojik ekhoi phone da yengminar si ko phone ji machu ohum da tholokpani blue white black aigi ji black ti black ni atubu yam in depth dark black oiba di oide moi machu je ka silver black ki type ta tawi maning je aluminum mali je natte ko ma je plastic maning ne ma je phone sigi button nungtan yauri mayam ja ai mutang haijarake kwai makhada sida headphone thingjanba mam leire mathang microphone ya de charging thingjanbam adagi speaker ama le hore speaker ani ni ko adagi right side ta sida fingerprint sensor plus power button mathaktana volume button leire phone jigi mathaktana sida infrared remote ki do infrared blaster ko buni adai mathang secondary microphone ama ne adagi secondary speaker ama ne sileire aduga left side ta na jiki sim card plus memory card hafam jaga dune sije ado atai di kesu yaudre ko hekpai bada phone je maje rounded oiba khotpadi oidre ko maje box type design oi hojikan gi anoba moi trend or male rectangular oiba boxy type oiba maje oi ko rounded oiba khotpa oide ko ado surprisingly haitare adum box oi jatar ga su khutta pai khotpada di adum nungai aba handy oiba haitare phone je hangtok tangai packet manung dagi kitang pai ba hobuga khutma mi ngata tare masi yam mot kanba phone oi case kumbam haptragadi yam motle mamang dagi front camera ji ubadadi khara ware ko ado maton da yauri je mai waida 16 megapixel gi front camera ni ko maje mathangda phone ji case hapchal khanda sumaina masak mong ji sumaina tawi have do hapitang yengmina sena tawbani ko anyway ai mathangda hojik magi phone ji gi specifications haiba tare aina features yenga laibani ko sija ada kai karam features yawge haiba do ai sum tam haijarake ko phone ji gi display ji inchi 3.3 ni ko magi resolution jina 1080 by 2400 pixel HD full HD plus neba adagi display protection ji gorilla glass 3 neba phone asigi operating system si Android 11 ni MIUI version dana 12.5 ni ko mase magi chip jina MediaTek Dimensity 810 5G series ni maji 6nm processor ni CPU ji octa core ni aduga GPU na Mali G57 haije sida aina uchariba 4GB 64GB kaina list mari pirije sijina phone sigi haidi Redmi Note 11TG sigumba version mari da lai haibadu utnabani ko phone sigi operating system si Android 11 aduga MIUI 12.5.2 da run toba phone makak ni maze stock Android makti natte adubu mazi MIUI handaki 12.5.2 version ji hoi stock Android ka yam close oire haibadi ai ko haidi nanwai khoin MI gi phone lai khanda
isana sungsiju sizinadaba application chaba am hapaga pisaleidana adumaimukti oidreba hojikti maje application da yaurei jisu lokthokpa yare uninstall tokthaki yare sizinadragadi ko aduju mathakta yam ka hena pisalakpudu oidreba handaki mi ge skin je aina kitang yaning bakhra lei ko mamonda icon kari karak se hanadi yam pikpane do mai di handak se kitang chawno lae masi je yeng bokot padaju visually nungai haitare ado sigi yam maruiba important oiba pot amakhakti hajarke maje aina hoi storage utringe da keyboard se mapal ai yam chanare keyboard se haptic feedback haidana ekhoina number khanda vibration tawdo maje normal vibration level da pire ko yam ka hena in depth di natabida ko ado storage di matang da maje 21.2 g operating system na sinagre aduna lemhori je chamaga taruk GB chamaga taruk ti sana free oina sizinaba yani ba monda igi MIUI update moigi 12.5.2 party je moigi software sidi kamai toge da khara clean oeba mamangi MIUI gi version singa yingnabda ko maje stock android mak tawna yamna ha ka hena clean oeba khotpa makti oide adubu near about maje stock android ki level da lae aduna software sizinaba matam da lag oiroi di ai thajai Onsigi display si AMOLED display nate LCD display ne mausana LCD je nungsa da puthorokpada yam ka hena lang bokot po oide adubu sidadi yengbiu full brightness ne plus sunlight mode activate torbani ai sida maje dom yengbai aduna display gi onadi no problem haibare even LCD oitaragasu ko charger gi matang sidi problem leitre ngayaktang namjalaga thanambada charger je fast charger oibani na ko adom full oi lerambini speaker je ko ani su taragasu makha gi sina kitang hobudong tawe mathak kiwa ingnabada ko Next camera ki matang dala asi mongonda yauri only dual camera ni first 50 megapixel wide camera amaga aduga second 8 megapixel ultra wide camera amaga sida ina uchariba camera sample sing asi loinabak default setting da kap ngaktani ahan bagi photo sing asi normal mode kapani ko maje mayamna ju ubiram gani detail oina phajana dum lakshan bangame adagi magi machu mamenji LCD oitarga ju adum saturated oina lai machu khra yaksal leba ko portrait mode se ju aina nakna kapani but maje dum lokshan bangame subject se selfie gi oina di maje average hai ni ba maje am ka hena in detail oide ko adagi si photo se aina flash yaudana kapani low light ne adum phajana tabangami adai si sina lei sidi aina flash yorga kapkhibani nungdang da video je sidi normal video ni aina karimta jetting nungting simtok panate adubu magi chenba pot kamaina ubagi haibado sida dum ubire machu men je video dadi kitang dal obedong na tawi ko maje masini friends ngasigi video sigi oinadi adomgi budget tuna lising kun yobatar gadi masigi phone asi 2022 horpa chahi swaida leibai adubu si phone je pamdragadi atop alternative amadi Motorola gi G71 haiba phone adu yengbai phone asigi review aina pijakhibuda pen de yorgadi comment haipiro ngasigi onadi thank you